Meitei Singhi khwaidagi luba laiphamlen ama oiriba Koubru Amasung Thangjing Ching Da Meitei Singna Kaba Yanaba leingak na Loukhatpham Thokpa Thabak sing Loukhatpiyu haina World Meitei Organization Youth Wing gi Secretary General Longjam Samson na phongdorakli Langgol ningthauda leiba World Meitei Organization gi office ta pangthokpa organization asigi member tarahumloi na saba youth wing sembaga mari leidana wafam ase phongdokladuna mahakna hai WMO Amasung WMO Women Wing na hananagi paikhatpa thabak thoram singda youth wing asida mapung phana sawatpaga loinana thabak thoram sing asida angamba thakta mating panglagani youth wing asina Meitei Singhi laifam sing kannaba honagani Meitei Singna hojik changba yadana leiriba Koubru Amasung Thangjing Ching asida changba yanaba leingak na honadrabadi akhang ahi sing tanaraga Supreme Court amadi International Court ki mating fauba lawgani Nakal maromda irang asigi khudong chaba lawruga pot yualiba singna pot chaygi mamal hangana yualiba ase khudakta lepiyo haina so mahakna makhatana phongdokhi World Meitei Organization na pagi youth wing semjabasi World Meitei Organization gi oina motto dosu lai strengthen of Meitei communities aduna ngasigi koi ipai pugi lining Meitei gi pagi lining jingna na ba Meitei gi pagi kwari lepa koi Meitei koi gi izati se kangkat na ba koi youth wing semjabadi WMO Headquarters ke General Secretary Oina Momotom bina hai organization asigi miyoi tara humdoi na saba youth wing semple wing asigi thaupuba tara humdoi asigi madongda President L Manganba Meitei Secretary General L Samson Finance Secretary Y Dinesh Meitei amadi Media Coordinator Y Wang Thoi yauri WMO gi motor da su yauba Meitei furup asi hena mampangkal kankhat hannabagi pandamda youth wing asi sembane aikhoi ki lining laishon ngak naba amade yellow furup ase kankhat hannabagi pandamda youth wing asi sembani haina mahakna makhata na phongdokhi Manipuri Singna mamang matamda thon kraba khogi ming sing aduga ngasin na hongna na ming oningba khogi Meitei gi ming lomdo oningba leibiba targadi madu onbada World Meitei Organization youth wing na mateng pangjagani loinana hairiba ming onthokpa matamda achouba man aduga achouba sanpham changiba semara ga ming onba ngamdana leiba sigi samasya si yengbirakanda mai leinaba department sing haibadi kosem bosem amadi MU natraga DMU natraga siga mai leinaba department sing na hairiba ming asi onma matamda akhoi lawtaba yadaba processing fee dama apik pa amount lawinaba akhoi World Meitei Organization youth wing gi market dagi apin tawjari